Hai hai, Lilai Pakhango. Nahak ki sage mapok te poklabanina. Minung siga amatta khangdrane. Hai Lilai Pakhang. Khudak asida. Angang adu thadou. Hai tambanipa. Nahak naigi wakhal bukhangda. Karige dum hairiba. Aigi sinjak kum uriba. Mang phadraba ngang ase. Isagum na yoktuna. Sharep kangdong pahan gebu taurang bani. Ahanba magtada pupu folk TV bu mityeng tabiribu pumnamakpu sonam chanuna taram nauksari ngasi sumayamgi damakta yamna nungairaba anauba wari ama puduna laksari ngasi akoina pujarakliba wari asidi sungsoi soidana nungaigani haina khanjai aduna mayam punna taminarase matam amagi wari ni nongmagi numit amada yamna chawraba umang amagi manungda nupa macha ama famduna leiramme nupa macha aduna adumna famduna leiringai ahal oiraba nupa amasu umang aduda laklamme ahal oiraba nupa aduna nupa macha adu ubada asumna hanglaklamme nupa macha nahak pukanano kari maramgi damak umang asida nahak natomda famduna leiramlibano haina ahal oiraba nupa aduna hanglaklamme ahal oiraba nupa adugi wahangduda nupa macha adu mamaidu ahal aduda yengkhatlami adubu mahak wadi amata nganglamde nupa macha adu yengbada yamna ningba kairaba misak ama oina uramme ahal aduna amukasu hangjilaklami nupa macha ai nangi nateng soidana pange nahak pukanagi machano kari lamdagi lakpano mafam asida matau karamna leiramlibano angang nupa macha ado handakti tamna khumlaklami ipan aigi ming sathauba kawi ai mangang leibaki ningthau thaunagi macha nupani ahal oiraba nupa ado ningthau thauna palakpaduda yamna ngaklami aduga sumna hairei nupa macha nangbu ningthau thaunagi macha nupani haiba oh nangnadi aibu khanglamlaroi aise matam amada nangi pabagi achanba lanmi oirame nangi pabana aigi iteng kaya amasu pangbirame nangi pabadi pukchil yamna chawbani yamna ingtapani aduga nangna matau karamna mafam asida leiramlibano angang nupa macha aduna wari liraklami mangang lamdam adu yamna pikpa mi khara khaktamak yamna lanna tajaba yamna nungsinana ingna chikna panba lamdam ama oirame nongmadi khanghaudana karam chawba phatrabada lamba leitraba luwang ningthauna magi khongmi lanmi mayamga loinaraduna ingna chikna panjariba mangang leibakta landaraknaba sem saduna mangang leibakta koishinduna leikhirami adubu mangang leibakti mi yamna khundaduna leijadaba lanmi matik chana leitabana maram oiraga phatraba luwang lamdamgi makutta soidana maithiba nanglani haibasi mangang ningthauna su khangjarami ashumna mangang lamdamgi miyoi kharadi kibadagi luwang lamdamda changjakhre leihoriba miyoi kharaduna mangang ningthau makhoi punna warip ama lepnare yeknabagi makutta thawai thagadabagi saru isai tumta oina thawai thajaragi khalladuna ningthau konungda ningthau masamak yauna thangna masama tomta thinjinjaduna mangang ningthaugi miyoi sing adu sirami angang nupa macha khara amana luwang ningthauna magi lanmi oina ba pharaga pukhirame matam maduda mangang leibaki ningthaugi macha nupa sathauba amadi mahaki mayamba angamba makhoi anidi umangda koina chattuna haira hekpa chatlingai thaudok adu khanghaudre makhoi anina halakpagi lambida luwang ningthauna miyoi khara pharaga pukhiba khara man hatok lamba amadi mapa ningthau yauna
ꯃꯤꯑꯣꯏ ꯈꯔ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈꯤꯕ ꯄꯨꯝꯅꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯨꯝꯗꯨꯅ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯁꯥꯊꯧꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ "ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯟ, ꯑꯩꯒꯤ ꯇꯥꯆꯧꯗꯨ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯇꯥꯆꯧꯅ ꯏꯄꯥꯒꯤ ꯑꯃꯗꯤ ꯏꯔꯝꯗꯝꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯂꯨꯋꯥꯡꯂꯝꯗꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯈꯥꯝꯂꯕꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯍꯥꯛ ꯂꯥꯛꯀꯦ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯇꯥꯆꯧꯅ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇꯥꯆꯧ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯁꯥꯊꯧꯕꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯉꯁꯤꯗꯒꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ, ꯑꯩꯁꯨ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩ, ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯦ, ꯑꯩꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯊꯧꯕꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯊꯧꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕꯗꯤ ꯃꯄꯥ ꯃꯃꯥ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯈꯤꯕꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯊꯧꯕꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ ꯁꯥꯊꯧꯕ, ꯅꯪꯕꯨ ꯑꯩꯒꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯤ?" ꯁꯥꯊꯧꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯟ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯅ ꯀꯉꯥꯎꯅꯔꯒ ꯂꯩꯔꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯏꯄꯟꯅ ꯆꯪꯖꯐꯝ ꯄꯤꯕꯤꯕꯅꯤ꯫ ꯑꯩ ꯏꯄꯟꯒꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯍꯥꯠꯈꯤꯕ ꯂꯨꯋꯥꯡꯂꯝꯗꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ." ꯁꯥꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ "ꯅꯪꯅ ꯃꯣꯏꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯅꯁꯥ ꯍꯥꯟꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯈꯪꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯁꯥꯊꯧꯕ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯗ "ꯑꯩ ꯉꯁꯤꯗꯒꯤ ꯂꯥꯟꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕ ꯍꯧꯔꯒꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥꯅ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨꯕꯨ ꯇꯝꯕꯤꯒꯅꯤ?" ꯍꯥꯏꯔꯛꯏ꯫ ꯁꯥꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ꯫ ꯑꯩꯁꯤ ꯃꯇꯝ ꯑꯃꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯄꯥ ꯅꯤꯡꯊꯧꯒꯤꯁꯨ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯅꯪꯕꯨ ꯅꯍꯩ ꯅꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯒꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯊꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕꯗꯨ ꯂꯥꯂꯣꯡ ꯀꯌా ꯑꯃ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯝꯕꯤꯕ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯁꯥꯊꯧꯕꯁꯨ ꯃꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯖꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯍꯩꯒꯜꯂꯝꯃꯤ꯫ ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯅ ꯁꯥꯊꯧꯕꯗꯨ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯖꯅ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯊꯧꯕꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕꯗꯨ ꯁꯥꯊꯧꯕꯅ ꯎꯔꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯃꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯕꯨ ꯆꯥꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯊꯧꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯒ ꯅꯝꯅꯔꯝꯃꯤ꯫
ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯁꯥꯊꯧꯕꯒ ꯀꯩꯖꯥꯎ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯅꯝꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯁꯥꯊꯧꯕꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯥꯏꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯖꯥꯎ ꯑꯗꯨ ꯀꯤꯔꯗꯨꯅ ꯁꯥꯊꯧꯕꯒꯤ ꯃꯐꯝꯗ ꯆꯪꯖꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯁꯥꯊꯧꯕꯒꯤ ꯀꯣꯛꯊꯛꯇ ꯂꯩ ꯆꯥꯏꯊꯕꯤꯔꯛꯏ ꯑꯃꯗꯤ ꯁꯥꯊꯧꯕꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯁꯥꯊꯧꯕꯅ ꯃꯌꯨꯝꯗ ꯄꯨꯔꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯒ ꯁꯥꯊꯧꯕꯒꯁꯨ ꯃꯌꯨꯝꯗ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯖꯥꯎ ꯑꯗꯨ ꯁꯥꯊꯧꯕꯒ ꯌꯥꯝꯅ ꯆꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯒ ꯁꯥꯊꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯂꯨꯋꯥꯡ ꯂꯝꯗꯝꯗ ꯂꯥꯟꯗꯥꯕ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯔꯩꯕꯥꯛꯀꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯥꯊꯧꯕꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯈꯪꯂꯦ꯫ ꯑꯩꯅ ꯂꯨꯋꯥꯡꯂꯝꯒꯤ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯅ ꯂꯥꯛ ꯑꯃ ꯀꯜꯂꯤ, ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯈꯪꯉꯦ ꯍꯥꯏꯔꯕꯁꯨ ꯅꯍꯥꯛ ꯅꯇꯣꯝꯇꯅ ꯌꯥꯝꯈ꯭ꯔꯕ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯁꯤ ꯅꯪꯅ ꯌꯥꯔꯕꯗꯤ ꯂꯨꯋꯥꯡ ꯂꯝꯗꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯨꯋꯥꯡ ꯂꯝꯗꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯥꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯑꯔꯣꯟꯕ ꯈꯨꯠꯂꯥꯏꯁꯤꯡ, ꯑꯔꯣꯟꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯂꯨꯋꯥꯡ ꯂꯝꯒꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡꯁꯤꯡ ꯂꯣꯏꯅ ꯈꯪꯗꯣꯔꯛꯎ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯂꯨꯋꯥꯡ ꯂꯝꯗꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯁꯥꯊꯧꯕꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯂꯨꯋꯥꯡ ꯂꯝꯗꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯪꯖꯔꯝꯃꯤ꯫ ꯁꯥꯊꯧꯕꯕꯨ ꯎꯕꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯖꯒꯦ꯫ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯃꯇꯪ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯑꯍꯥꯟꯕ ꯍꯥꯏꯕꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯨꯋꯥꯡ ꯅꯤꯡꯊꯧꯗꯨ ꯃꯃꯩꯊꯪꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯍꯦꯟꯕ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡꯁꯨ ꯂꯣꯠꯂꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯁꯥꯊꯧꯕꯒꯤ ꯃꯄꯥꯡꯒꯜ ꯌꯦꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯁꯥꯊꯧꯕꯅ ꯂꯨꯆꯤꯡꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟꯗꯥꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯥꯊꯧꯕꯁꯨ ꯆꯠꯂꯤꯕ ꯂꯥꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯂꯥꯟ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤ꯫ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯇꯥꯕꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕꯅ ꯂꯨꯋꯥꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯅ ꯃꯤꯌꯥꯝꯗ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯊꯧꯅꯥ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯕ ꯄꯨꯝꯕ ꯁꯥꯊꯧꯕꯗ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯥꯡꯕꯗ ꯇꯥꯔꯝꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯊꯧꯕꯅ ꯉꯥꯡꯕꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯜꯂꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯝꯒꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯊꯧꯕꯕꯨ ꯂꯣꯟꯅ ꯍꯥꯠꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯀꯌా ꯑꯃꯁꯨ ꯁꯤꯜꯂꯝꯃꯤ꯫ ꯁꯥꯊꯧꯕꯅ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯑꯉꯝꯕ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯁꯥꯊꯧꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯗꯤ ꯑꯗꯨꯝꯅ ꯆꯪꯂꯛꯀꯅꯤ ꯈꯪꯗꯕꯅ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯁꯥꯊꯧꯕꯗ ꯊꯥꯡꯅ ꯌꯥꯟꯗꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕꯅ ꯆꯣꯡꯊꯣꯛꯍꯧꯕꯅ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯝꯃꯤ꯫ ꯁꯥꯊꯧꯕ ꯍꯥꯟꯅꯅ ꯀꯔꯤꯃꯠꯇ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯂꯨꯋꯥꯡ ꯂꯝꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯂꯨꯋꯥꯡ ꯂꯝꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯥꯊꯧꯕꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯗꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯊꯥꯡ ꯑꯗꯨ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯁꯥꯊꯧꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕꯅ ꯅꯨꯄꯥꯗꯨ ꯏꯟꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯅ ꯊꯥꯗꯈ꯭ꯔꯤꯕ ꯊꯥꯡ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨ ꯊꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯊꯧꯕ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯤꯡꯒꯧꯗꯨ ꯇꯥꯕꯗ ꯁꯥꯊꯧꯕꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯂꯨꯋꯥꯡ ꯂꯝꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯈꯪꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯁꯥꯊꯧꯕꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯊꯧꯕ, ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯥ? ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯏꯃꯥꯅ ꯏꯕꯥꯅꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯁꯤꯕꯤꯔꯝꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯤ ꯅꯪꯒꯤ ꯇꯥꯆꯧ ꯑꯉꯝꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯊꯧꯕ ꯍꯔꯥꯎꯕꯒ ꯉꯛꯄꯒ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯊꯧꯕꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯇꯥꯆꯧ, ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯐꯠꯇ꯭ꯔꯕ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯂꯤꯕꯅꯣ? ꯃꯌꯥꯝꯕ ꯑꯉꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩ ꯏꯇꯣꯝꯇꯅ ꯌꯥꯝꯈ꯭ꯔꯕ ꯂꯨꯋꯥꯡ ꯂꯝꯗꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯊꯥꯖꯍꯟꯕ, ꯑꯩꯅ ꯍꯥꯏꯕ ꯏꯜꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯨꯋꯥꯡ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯜꯂꯛꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯊꯧꯏꯟꯁꯤꯟ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯨꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯊꯧꯕꯁꯨ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯥꯝꯕꯗ ꯇꯝꯂꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯉꯝꯕꯅ ꯁꯥꯊꯧꯕꯗ ꯅꯍꯥꯛ ꯉꯁꯤꯃꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯟꯗꯥꯔꯛꯎ꯫ ꯑꯩꯅ ꯈꯪꯗꯕ ꯁꯥꯔꯒ ꯑꯩꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯑꯃꯠꯇ ꯄꯥꯏꯍꯜꯂꯛꯂꯣꯏ ꯍꯥꯏꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯁꯥꯊꯧꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯟꯅꯗꯨꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯥꯊꯧꯕꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯂꯣꯟꯅ ꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯟꯕ ꯃꯇꯝꯗ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯨ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯩꯒꯤ ꯈꯌꯥꯠꯇꯒꯤ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟ ꯁꯣꯛꯅꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯖꯔꯨꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕꯅ ꯂꯨꯆꯤꯡꯗꯨꯅ ꯂꯨꯋꯥꯡ ꯂꯝꯗꯝꯗ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯂꯨꯋꯥꯡ ꯂꯝꯒꯤ ꯅꯤꯡꯊꯧꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ꯫ ꯃꯗꯨꯗꯒꯤ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯁꯥꯊꯧꯕꯒꯤ ꯃꯌꯥꯝꯕ ꯑꯉꯝꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯉꯝꯕꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯊꯧꯕ ꯑꯃꯗꯤ ꯑꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯧꯅꯥ ꯐꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯂꯟꯗꯥꯔꯛꯄꯗ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯉꯝꯕ ꯑꯃꯗꯤ ꯁꯥꯊꯧꯕꯅ ꯂꯨꯋꯥꯡ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯨꯋꯥꯡ ꯅꯤꯡꯊꯧꯕꯨꯁꯨ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯂꯝ ꯃꯨꯟꯕꯤꯗꯨꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯂꯝꯗꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯊꯧꯕꯅ ꯃꯌꯥꯝꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯝꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯝ ꯃꯉꯥꯡ ꯂꯝꯗꯝꯗ ꯍꯜꯂꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒ ꯃꯆꯤꯟ ꯃꯅꯥꯎꯅ ꯁꯦꯕꯥ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫